Pausari impum uiba mar uiba paukara update taujari. Sa Minister ngasi lungchung mai fay block ta sat kadawri. Mahiroi lupsing na boycott lauk thokre. Manipur Hill Areas Autonomous District Council Bill 2021 Manipur Assembly da puthok ta bagi mayokta. Jingi tongan ba mahiroi lupsing na lengak boycott ta bagi khongsang sangsilingai marakta sa Minister. Nongthom bam birian ayak ning thokaba numit ta ukrul district ki lungchung mai fay block ta sat kadawri. Pausese na fangba pauna hai district administration ukrul na sinduna lungsuk mai fay blok ta pang thoka doriba outreach program the minister and biren sarukya gane haing helicopter tong to lungsuk mai fay kidamag impal thado ke gane mafamatu da lenga na fay kaliba tongan ba scheme sing miyam da khangana ba department sing stol sing angdok pa loidana satwa of manda bank amso police station chawna infrastructure ke sangga tuna miyam da khusina ba loidana sub division adugi miyam da wanga gane Miyam gya what afasing akten na yang sin bagat loy na miyam go una gani haire. Sa Minister N. Biren gi khongsid asibo tangkul katam no saklong. Tainem katam no long amasong jingtun tangkul katam no long Western Tangkul Students Union na boycott taw gadawri. Tangkul katam no saklong gi President Sember Rising abadi General Secretary Yoimi basum na punda khodek pitu na thadorak pa charul amana ai. Hilarious committee na fokat kiba Autonomous District Council Bill 2021 State Assembly da fokat rabade. Lenga kasi da tabag tarum pumba boycott tawgan ana hokiba. September mga da lupa sinalaw to kiba wafam badu adumag makatana sa nakikani. Lamdang masigi chingi tongan ba lupsing na taliba dimana si tabag tawan tawpagi mahuta sa Minister na uhul gilungsong may fay blue ki headquarter sanggagani harba wafam basi yam na maram chadi amdi mahiro sin yabang amloy. Marmasada si Minister gi ukrul ki khongsada si boycott tawgani haire. Makadarak pa atop paw amadana Omicron na Delta gi hena sandok la bayai expert. India da COVID ki Omicron ben ki case samagani fuga tarit sokre. India jaw na malem gi lebak marfudra hen bada sandok pa thengnari ba COVID-19 gi Omicron variant asna Delta variant da gi hena thuna. Yang na sandorak tu na lakliba February thada ahumsu web lakalak bayai aina lebak asigi. India ki health experts na fangdokre. Dr. Ram Manohar Lohin Hospital ki senior says physician Dr. Des Defak na hai Omicron variant asim malem da thengnari ba tokan ba variant makhal sing asila ki sandorak bagi sang yam na wangi hai bagi khodam changdam camera fangle masida sunata na vaccine kaplaba amadi hana nakraba miyo sing da so variant asin amuk hanan halak ba ya bagi sang so hena wangi Adumamak India da hauju pawuda thengnari ba Omicron ki case amba layong khara thamuk uthok pa thengnai loinanam yoi amba home isolation tawdun lairi marmasina laibagas da home suba web malak tarabasu Delta variant thogan ba anisuba web asigum tamthibadi oiroi laisat asdi ki ngak thokna bumi phum khodi magna vaccine ki dose anima kap thok kwa madi covid appropriate behavior sing hangna sat kadabani aike Nagala marumda hauki ba pung kunmari asigi marungda India da Omicron variant ki case kuntra thengna dun hauji phawda variant asigi apan ba case samagani fuga tarit chokre laibaga sida han boina hauki ba December ani da Karnataka da mui ani variant ase positive hoiba thengna ki malengi na November kunmari da han boina South Africa da thengna ki bani hauki ba thangchu numit da India da Maharashtra Kerala Karnataka amadi Telangana da ki case kuntra thengna ki irai numit da case kuntaru sagul sin numit da case taraga mari Laibakupa Madijum Sakachan with the case Taragani thing ke. India ki tongan ba state Taragani Amri Union territory sing the Omicron case Tengnare. Harvest testing adudi Maharashtra the Nifuganifan Delhi the Kungani toy. Telangana the Kun Rajasthan the Taragatared, Karnataka the Taragamari, Kerala the Taragamatoi, Gujarat the Mafan. Uttar Pradesh the Ani Andhra Pradesh the Chandigarh, Tamil Nadu Amri West Bengal the Amamamne. Gujarat Health Department na thadorok pa cherol magi matungin na December taramaga da United Kingdom dagi Ahmedabad ta thonglaki ba miyo ama RT-PCR test tawda COVID positive hoiba thengnaki magi sample adu lawduna genome sequencing tawda Omicron variant ni aiba khangba bane maga funa flight tongmina rakhiba sing ki sample test tawda makoi punam negative hoiba thengnare hanu so pawasin makatana aire Manipur da community hall sing na lampak tumhan khraba tungda turel khongnung paisilakle Flood plain zoning ekimar wang mada turel khongnung the community hall camrom sajile lamdam masida nongmo magi missing jambagi sang hengalak lam lainarak tabagi khudong chadaba mai unarak tuna mapung oina tampake mafam singda leriba lampak sina community hall fangta na sajin ba thengner ngai cherka sida turel khongnung ta phawba logi wang mada
community hall amati tongan tongan ba structure sing sajin don turel ke mahusage khalda chauna akai ba pire lamdam asida marwaina imphal da missing chamba ki sakle palitan hengalaktu sumang thelong ning thina daina raktaba dage thaudo wathok thorakpa matam da khudong chada ba mek narak padagi auki ba sahi tara rong ki mamang dage lekai lekai da leidari balampak sing da community hall sabagi chanabi am lakhe thaudo wathok thorakpa matam da community hall sing asini sumang leijadaba miyoi sing da khudong chada ba pirabaso miyoi sing da khudong chaba pirabaso lekai lekai sing da sanabung oina leramba lampak sing mangan ki badage angang sing dang hek sanajabagi mafum phawal leichalaktre masigi sumatakta internet amadi technology gi matam oibena angang chen chungtuna sanabagi mahutta mobile da laicunabagi sangchu lepa laitani hengalakle matam da lekai khudingi sanabung kangjai-bung matik sana leramba maramna national amadi international gi thakta maming lairaba sanaroi ki amrom lamdam asidagi leptana pothokpa ngam libani adu haujikti haurukliba angang sing asi piklengai digi hona sana khonabagi lam asida sangwalakadaba du sanabung marang kaina leraktaba maramna sanaroi pothokpagi sangchu handarakle asumna lampak sing mangchelaktuna khunai asida sakba saithing ama piringai cheragasta imphal fauduna cheliba nambol imphal kongba iril khongmana singba turel singi khongnungda community hall kya sajinba asina turel sing asigi iselda apanba pituna bhausagi khalda chauna kaiba piri asumna turel gi khongnungda community hall crematorium dukan waiting shed public toilet singba structure amada sajinba yaro haina manipur floodplain zoning act 1970 anamarik chumna panduna leiribani adubalenga ki mari leinaba loisang singdagi ayaba amada jautana manipur gi maroiba turel sing asigi khongnungda lanai miyoi amadi miyam gi mihut chingna sajiliba kaya asida lenga ki mari leinaba singna miyang changdana leire turel khongnung gi lamsing asiba masa gi amadi lekai sing adugi lam amagum haujik su sinadingba mongda sinaba thengnari masida sunatana turel khongnung gi naketa sa sal loisinba ingkol koisinba amot akai hundokpham oisinba singba kaya thengnari haukiba kumja lising ani taragani pangi January kunda Imphal East District ki desina order ama thokduna district je phawduna cheliba Imphal turen gi khongnungda sajiliba structure sing athuba matamda lakthoktrabadi lengangna eviction tharagani ana phongdokhiba leikrabani order asigi matungin Imphal turen gi khongnung khakta da lona yadaba mongda community hall yum public toilet bus stand dukan crematorium na singba spunna structure chani marfu hena sajinduna lei harive structure sing asina mitnifuga magani gi manungda takthoktrabadi lengang eviction tawragani hena phongdokhiba leikrabani atopa pago amadana PhD scholar of fee ama namduna chenana hona khiba thodok lupkena janing ta phongdok narakle JNU da PhD scholar oina leiba anamika ahok sangbam sahi kuntaret surabina pi ama masana yadana namduna mai Imphal konsak me lekai tagi Rajkumar master midai sahi kuntraga manga miyoi amana chenana hona khiba gi thodok ifam Girls of Manipur Mingsel Foundation Human Right Alert amkilamadi Women in Governance Network na singpa Manipur gi lupkena janing da phongdokre tawdogadu matang dingasi kwakathel da leiba Human Right Alert ke office da Pamisinga unabada lopasigi executive director Bablut oitongbamna hai thasigi taragani to the state pumbada nopilan gi thorom pangthok tuna nopi singi thongna lingjen singthana riba nubita anamiga bo RK master midina saksa se aiduna kauthologa namduna chenana bahonake namida duda Mkhoi ni hanadagi samsamna tinaba maramna saksa minasi aiba duda yake master na anamika bo lilong da saksa si harga matugi mahutta maki mai Imphal da leiba marimata amagi mimdo wena fusinge saksa bo loirba matung khangawtana master ki mung banung gi mai kaidagi Mkhoi ani lohongna ba hairake maduda anamika na yakide nagalani gi marakta konarakpadagi anamika na mafamadu thadoktuna lakna ba honabada fajilaga thamke master gi mung banung na siliba thorang adu yadrabadi namduna jatmangan amade hatokani habna singba kian khangan bagi thabak su jathake phiba maduda anamika na lekai ki miyosing tana ba lauke laibak thibadi lekai miyam na su imung manung gi thodokni haiduna kari gumba mating amata pirakide masigi mahutta masana yadrabadi kaina katkani aiwo fum phawa sena duna kianke tangai fadana masa ga thok jana batumina leiba take loina mathangi nimitta mayumda thilakbaga police da complaint ama thangatke police na FIR lokotuna senar bami adu phagana ba honari anamika da thoki bathok tu Manipur gi officing ba lup amadi manaba khunai amagi da sangsil ba lup kya gi mai dage akan bamung da kadem tawrakle thong asi matam ko chuna drabana pibu ahing ama phajindu da thamlaga hektamak lhongba yagani habagi sanabi adune thawdoga sinapi gi punsibu namthaba amati napi gi tunggi punsiba mangan bagi thawongne thawdoga manava kaya namaram oiduna lamdam masigi napi oibi kya gi tunggi punsi bahan grabane
Maram aduna thainagi satnabising asi hongdoktuna nupi amadi nupa ani asi thok manana sakhonminaba amadi manaba khunai ama semkanabagi mathau tai haina babluna makhatana phongdoke KOHSEM ki chairman secretary da ki halakle Council of Higher Secondary Education Manipur KOHSEM ki hause hojik chairman oriba kwakithel thongnaujam lekai dage lamaba mahendra amadi secretary lalambu makhong dagi sabungpham beren gi mathakta khut tharagani haina kanglaipak communist party military council progressive na ki halagle lona thingraba lalaup asig information and publicity secretary ki lona thingraba lalaup asig information and publicity secretary mai khomba midaina thadorpa cherolabana hai KOHSEM ki hause hojik chairman amadi secretary ki fam pariba miyoi ani asin education minister ge sanga ki marumda KOHSEM ki thabak lobada senja thumja gi thabak kya lisang sitna chathaduna leire haibagi wakat party is the lucky wakat asiga mari leina miyoi ani asigi mathakta Party na hogiba October mga sagol sinamita uang bohong sa tador Mkhoi gi mathakta January pamaral sing adu kadai fawut chumi lali habigi wakai while sa thanaba amadi council asida makadana senja thumja tawdana ba sumba wari pamalamin na bagi damak chairman Mahendra na preside tawduna staff singi mifam amma kaunana ba thengkhang anirakta party na khangan ki balaike adu staff singi mifam kaubagi mohta Mahendra madberian anin tahoidaba Thawong amadi state security forces forcing the power pisinduna masagi huraluba senpham aduna yai thajinduna party gi mayukta singhatuna lakli aina serul aduna maral siragle asing basing nabagi masaching asina Mkhoi ani asigi matakta mafamatam amma hekta da khuthatuna serak pibada madikjari habigi warep kanglipa communist party military council progressive ki standing committee na tarit tara thokna khanarapa matungda lawre maramasina miyam na Mkhoi ani dagi lapna Leibiyu haire Zero nasin makhatana hai Mkhoi ani na office habagi kaithokpa loba crore ani ki lakh taragi sinpham aduna single contractor amana chap maraba thada chairman gi mem sabada susina toke council gi staff kon muktagi promotion kahanbagi mingda lupa lakh amaga makhai dagi lupa lakh ani phawba staff amamdagi khongat ki mamangda assistant programmer gi staff lobada candidate amada lupa lakh kon manga thabak hapagi sel lauke post taraga mapal logada badaka henjina sel khongat lobadagi staff nifuga mathoi absent kiduna grade 4 candidate amamdagi lupa lakh tara khongat ke LDA LDC lobadasu candidate amamdagi lupa lakh tara manga khongat ki haiba khangba ngamle masida sunatana tongan ba ngakbi fam thoktraba aran ba thabak ke amaro Mkhoi ni sa thari anu su serola sin makhatana maral siragle makhatarpa atopa pau amadana nopi masa ma gang grip tawbagi dama Rajasthan gi mioi taraga humdoi selda sahi kun gi serak phangre Sahi asigi angan bo chumnagi masagi sahi taramanga tangari binupi masa amaba numit mapanne hanna rep tawbagi damakta kota court amana thangsu numita mioi taraga humdoi bo zelda sahi kun gi serak sing pikre amasong atopa ni pun sahi mari mari gi serak pikre boksu eki makada lingkat person court ama dosing liba additional sessions judge Asok Chowdhury na nupi masa adobo mapa masida leiba maki mayamdagi phabagi damak nupi amadasu sahi mari gi zel gi serak pikhe Harba nupi aduna nupi masa adobo mayamdagi faraga zal ward of furaki amasung mafam adudam hakpo rep tawna bagi damak mioi kya barumda yontok lamke punna mioi taraga tarukta serak sing piraga court aduna atopa mioi taraga ni thoba maran phangdabadagi thadokre aduga sahi chutribas chenaba mi maridi mafam adugi juvenile justice court tonghanna case asida haujisu well mayognare Kolkata Civic Volda irang thokre falling center singi mapanda bong langsinkre Center lengak pariba BJP ga West Bengal gi lengak pariba Trinamool Congress ka kimarakta akanba mikhal gi lan amu oriba Kolkata Civic Volda falling center singi mapanda crude bomb sing langselaki padgi mi khara soke ba loinana mikhal adu tongan ba mafam khara ding sa gi thokdok sing thokre hingsa gi thokdok khara thoktuna su ngasi nomai jing gi nongtil pung amata ba phawada botha tabagi sangsa da kontraga taruk dasmik nifantari jaukhre Zarokna yengbada thawdok kharak natana mikhaladu santi waike polling center singi mapanda crude bomb langsinbagi thawdok kharak thoki an state election commission ki official lamana aige ward ki amromda leiba polling center singi manungda changbadagi BJP amasung CPI-M gi board ajan sing Trinamool Congress na namduna thinki an opposition party ani aduna haiki adubu sirakiba maral adu lengak pariba party aduna jumpham yaudi aige CPM ki activist singna Mkhoi ki phone agent singbo bud singi manungda sangbai handabagi dabak Bagajatin area da lambi thingbagi khongjang ma chathakre mikhal sing aduda hingsa amsung nataba pambai sing sinakhiba adugi mayokda janingdaba phongdok to state asigi mafam kya da santi oiba demonstration sing tawbani ana BJP state leadership na law thoke Wasland employee chama yankhai pokatuna laikhanakre
India the iPhone saba Foxconn na India ki Chennai da leiba production unit ta makhoi ge staff ayamba leiba dormitory singda husinba sinjak charubadagi employee sama yankai hena hostan da pokatuna laikanakre thawdok adudagi Apple Inc idamak iPhone sing sarbe unit adu thokiba food poisoning adugi mayokta miyoi kya na highway sing thingduna thamkibadagi police na miyoi kya fari haina na waisi numita police official amna phangdokre hujen basinjak chabadagi hostan da pokatuna employee kya laikanaki bathawdok aduna workers sing awsang bakhoi ge mari mata singda Chennai Bengaluru highway edu pung kamarum thingjinduna thamki Marwera highway edu thingduna thambagi damak thangchin metagi hawna napi humpudra amasung noba koni thoi rom phaduna thamle ain official aduna haike suicide oiramba yaba maung de lopi hom Bengal de sina fangle West Bengal gi bukaini khangnariba is Bardhaman district da hawkiban pinini da lomi hom sina fangle ain nawajin meta police na phangdokre Lomi sing adugi ibung madung sing da makhoi edu cyclone jawana chutha lakiba matam chadaban no na alu amasung labuki mai marung sing mangan khibadagi suicide tawduna sibani haike Thawdok sing adu district administration na thijelle thangjon meta day before amasung bandir cover raina block manung da leiba khonggang sing da lomi ani makhoi gi jom sing gi manung da thawri yalaga sidun leramba thengna ke atoba lomi amasu kalna tu block ki manung da leiba biruwa khunda leiba magi jum manung da irai meta thawri yanduna sike atoba raina MLA sampa dharana miyo sing aduna sike bado makhoi gi maimarung soiba maram dagi natti haike makhoi sayul amagi mamang da krisak Bandus King Maka da Sen Giteng Bang Pankibani and state government gi agriculture advisor Pradip Mazumdar Aike Arabida content singa sige maru pau khara siba pau tamjariba mare local news YouTube channel amadi Facebook page asedagi yangbiri bopana mapathaga sari channel asena tomda kanarabadi subscribe tobi tribesna subscribe tobi romoloina like and share to sukabi gun pramakpo amaka na thaga sari